ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯋꯥꯔꯤꯅꯤ. ꯂꯩꯕꯥꯛ ꯑꯃꯗ ꯂꯧꯁꯤꯡ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛꯀ ꯂꯧꯍꯩ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛꯀ ꯂꯩꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯕꯥꯛꯇꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯡꯒꯪꯁꯤꯡꯗ ꯄꯣꯛꯄꯅꯤ. ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯂꯧꯍꯩ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯇꯟꯕ, ꯃꯇꯝ ꯆꯨꯞꯄꯗ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯏꯋꯥ ꯋꯥꯗꯅ ꯄꯨꯟꯁꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯗ ꯅꯣꯝꯗ ꯑꯣꯏꯗꯕ ꯇꯧꯔꯒꯇ ꯑꯁꯨꯝ ꯍꯤꯡꯕꯗꯤ ꯌꯥꯗꯕꯅꯤꯅ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯂꯧꯍꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤ ꯄꯨꯟꯁꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯕ ꯃꯇꯝ ꯑꯃꯃꯨꯛ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯗꯒꯤꯗꯤ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯂꯧꯍꯩ ꯀꯧꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯎꯄꯥꯏ ꯃꯊꯪ ꯃꯊꯪ ꯊꯤꯕ ꯑꯃꯨꯛ ꯍꯧꯔꯛꯂꯦꯗꯣ. ꯂꯧꯁꯤꯡ ꯀꯧꯕ ꯅꯨꯄꯥꯗꯨꯅ ꯈꯜꯂꯤ, ꯉꯁꯤꯗꯤ ꯂꯐꯨ ꯆꯅꯥꯡ ꯑꯄꯠꯄꯁꯤꯡꯁꯦ ꯈꯣꯝꯒꯠꯂꯒ ꯃꯍꯤ ꯁꯨꯝꯒꯦ, ꯑꯗꯨꯒ ꯆꯨꯍꯤ ꯃꯥꯅ ꯁꯥꯔꯒ ꯀꯩꯊꯦꯜꯗ ꯍꯦꯛꯇꯃꯛ ꯌꯣꯜꯂꯒꯦ. ꯑꯗꯨꯗꯒꯤꯗꯤ ꯂꯧꯁꯤꯡꯅ ꯂꯐꯨ ꯃꯀꯥ ꯑꯄꯠꯄ ꯀꯌꯥꯃꯔꯨꯝ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯗꯒꯤ ꯈꯣꯝꯖꯤꯜꯂꯨꯔꯦ. ꯑꯁꯨꯝꯅ ꯈꯣꯝꯖꯤꯜꯂꯨꯔꯕ ꯂꯐꯨꯁꯤꯡꯗꯨ ꯃꯐꯝ ꯑꯃꯗ ꯊꯅꯝꯃꯤ, ꯑꯗꯨꯒ ꯃꯍꯤ ꯁꯨꯝꯂꯦ. ꯂꯐꯨ ꯆꯅꯥꯡ ꯃꯍꯤꯁꯤꯡꯗꯨ ꯆꯨꯍꯤꯒ ꯆꯞ ꯃꯥꯟꯅꯅ ꯁꯨꯝꯂꯕꯒꯤ ꯃꯇꯨꯡ ꯆꯨꯍꯤ ꯆꯐꯨꯗ ꯍꯥꯞꯆꯤꯜꯂꯒ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯌꯣꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯂꯧꯍꯩ ꯀꯧꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯋꯥꯈꯜ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ. ꯂꯧꯍꯩꯅ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯔꯕꯒꯤ ꯃꯇꯨꯡ ꯋꯥꯃꯩ ꯊꯥꯈꯤꯕꯒꯤ ꯎꯠꯁꯤꯡ ꯈꯣꯝꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯊꯨꯝ ꯃꯄꯥꯛ ꯃꯄꯥꯛ ꯃꯥꯟꯅꯅꯕ ꯁꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯗꯨ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯁꯦꯜ ꯇꯥꯜꯂꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯏ. ꯂꯧꯍꯩꯅ ꯎꯠ ꯀꯌꯥꯃꯔꯨꯝ ꯈꯣꯝꯖꯤꯜꯂꯒ ꯊꯝꯃꯤ, ꯑꯗꯨꯒ ꯀꯅꯥꯁꯨ ꯈꯪꯍꯟꯗ ꯊꯨꯝ मपाक माननबा सारम्मी, अदुगा कैथेल तमना थुम मपाकसिंगदु योननबा लाक्लम्मी. असुमना लौसिंग कौबा नुपादुगा लौहै कौबा नुपादुगा मखोय अनि मागी मागी खुंगंगदगी लाक्नरम्मी, अदुगा कैथेल यौरक्लेदो. मखोय अनिना पुरक्पा सुही अमसुंग थुम मपाकसिंगदु फना कुइना योलबा फावबदसु कनागुंबा अमतना लैबिद्रे. लौसिंग अमसुंग लौहै अनिमक मखोयना पुरक्पा पोतसिंगदु कुइथना लैरबदी मीना खंगनरक्पसु याय हाइदुना अकीबा पोक्नरम्मी. लौसिंग अमसुंग लौहै मखोय अनिसु हाना खंगनबा नतबनिना अमना अमदा इंगकनकना यंगनरम्मी. माना माना पुरक्पा असाबा सुही अमसुंग थुम मपाकसिंगदु योननबा होटनरम्मी. मतमसु असुम असुम हौखिबना नुमित तासिलक्ले. कैथेलदा लैरंबा मियोयसिंग अयाम्बा मयुम मयुमदा हनख्रे. फिबमदुदा लौसिंग अमसुंग लौहै अनिदो मखोयना पुरक्लिबा असाबा सुही अमसुंग थुम मपाकसिंगदु लौबिनबा लैररोय खनबदगी थमोयदा मिपाइबा पोक्नरम्मी. मरमदुना लौसिंग अमसुंग लौहै अनिदु इताउ इताउ कौनरगा लौसिंगना पुरक्पा सुहीदु लौहैदा योननबा होटनरम्मी. अदुगा अमुक लौहैना पुरक्पा थुम मपाकसिंग अदुसु लौसिंगदा योननबा होटनरम्मी. असुमना लौसिंग अमसुंग लौहै अनिदो माना माना पुरक्पा पोतसिंगदु योननबा होटनरम्मी. अदुबो मखोय अनिमक मिंगोंदगी पोत लैबदी खक पामलमदे. मिंगोंदगी पोत लैबगी महुत मसागी पोत मिंगोंदा योनबता होटनबा मीनी. लौसिंग लौहै अनिना सेंगबा अमसुंग हैबा तानरिङैदा नुमितसु तासिनख्रे. कैथेलसु मी इताक ताकनरे. लौसिंग अमसुंग लौहै मागी मागी पोतसिंगदु योनखिनबा होटनबदा मी लैसिलक्त्रबदा योनबा ngamdre. मसिदगिदी ममै थंगदा लौसिंग अमसुंग लौहै मखोय अनिदु चंगसिनरम्मी. अदुगा मखोय अनिना पुरक्लिबा पोतसिंगदु करी करीनो हाइबा यंगनरम्मी. अदुगा मखोय अनिना पुरक्लिबा पोतसिंगदु ओंथोकनरसि हाइना अमना अमदा हाइनरे. वाफमसिदा लौसिंगसु लैहौसु यानरेदो. लौसिंगना खल्ली, अैगिदी लफु चनांगना साबनी, अदुबु थुम मपाकसे असि ओइना पुखिबना फरेदा. अदुगा लैहौनसु खल्ली, अैगिदी उतना साबनी, अदुना सुहिसि ओइना पुखिबना फरेदा. मतौ असुमना लौसिंगना लैहौदा अमुक हारक्लम्मी. इताउ, अैगिदी युमदा सुहि चफुसे मयाम लैहौरी. अदुना अैना पुरक्लिबा सुहिसे मसिगा इताउना पुरक्लिबा थुम मपाकतुगा ओनरसि. लौहैनसु लौसिंगदा हारई, इताउ अैगिसुने थुम मपाक मपाक युमदा कयामरम लैहौरिबनी. अदुना इताउगी सुहिदुगा ओनरसि. असुमना लौसिंग अमसुंग लौहै अनिदु लफु चनांगना साबा सुहिदुगा उतना साबा थुम मपाकसिंगदुगा
ꯑꯣꯟꯊꯣꯛꯅꯔꯕꯒꯤ ꯃꯇꯨꯡ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅꯈ꯭ꯔꯦ꯫ ꯂꯧꯁꯤꯡꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯨꯝ ꯃꯄꯥꯛꯇꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯎꯠꯅ ꯁꯥꯕ ꯑꯣꯏꯔꯝꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯧꯁꯤꯡꯅ ꯈꯜꯂꯤ, ꯂꯧꯁꯤꯡ ꯑꯩꯉꯣꯟꯗꯒꯤ ꯐꯥꯎꯕ ꯃꯥꯅ ꯂꯥꯛꯆꯈ꯭ꯔꯕ? ꯈꯪꯒꯅꯤꯗꯣ, ꯍꯌꯦꯡ ꯉꯟꯇꯥ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯃꯍꯥꯛꯄꯨ ꯂꯥꯛꯅꯒꯦꯗꯣ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯂꯧꯍꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯍꯥꯛꯀꯤ ꯎꯠꯅ ꯁꯥꯕ ꯊꯨꯝꯁꯤꯡꯗꯨꯒ ꯑꯣꯟꯅꯔꯛꯄ ꯆꯨꯍꯤꯁꯤꯡꯗꯨ ꯄꯨꯊꯣꯛꯂꯒ ꯍꯔꯥꯎꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯧꯍꯩꯅ ꯈꯜꯂꯤ, ꯉꯁꯤꯗꯤ ꯆꯨꯍꯤꯁꯤꯡꯁꯦ ꯂꯩꯀꯥꯏꯗ ꯌꯣꯟꯊꯣꯛꯂꯒ ꯁꯦꯜ ꯈꯔꯗꯤ ꯁꯣꯏꯗꯅ ꯐꯪꯂꯅꯤꯁꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯅ ꯆꯨꯍꯤꯗꯨꯒꯤ ꯃꯍꯥꯎ ꯇꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯨꯍꯤꯗꯤ ꯑꯣꯏꯔꯝꯗꯗꯨꯅ ꯂꯐꯨ ꯆꯅꯥꯡ ꯑꯄꯠꯄꯅ ꯁꯦꯝꯕ ꯃꯍꯤ ꯉꯥꯛꯇ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯧꯍꯩꯁꯨ ꯍꯌꯦꯡꯗꯤ ꯆꯨꯍꯤ ꯑꯁꯥꯕ ꯄꯨꯔꯛꯄ ꯅꯨꯄꯥꯗꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯐꯥꯔꯒ ꯂꯥꯛꯅꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯂꯧꯍꯩ ꯑꯅꯤꯗꯣ ꯋꯥꯈꯜ ꯈꯟꯅ ꯅꯨꯃꯤꯠꯇꯨ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯂꯧꯍꯩ ꯀꯩꯊꯦꯜ ꯇꯝꯅ ꯁꯥꯎꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯩꯊꯦꯜ ꯍꯦꯛ ꯌꯧꯕꯒꯗꯤ ꯑꯃꯅ ꯑꯃꯕꯨ ꯊꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯉꯔꯥꯡ ꯊꯦꯡꯅꯕ ꯃꯐꯝꯗꯨꯗ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯂꯧꯍꯩ ꯑꯅꯤꯗꯣ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯍꯦꯛ ꯊꯦꯡꯅꯕꯒ ꯂꯧꯁꯤꯡꯅ ꯂꯧꯍꯩꯗ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎꯅ ꯉꯔꯥꯡ ꯄꯨꯔꯛꯄ ꯊꯨꯝ ꯃꯄꯥꯛꯁꯤꯡꯗꯣ ꯃꯗꯨꯗꯤ ꯊꯨꯝ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯑꯩꯉꯣꯟꯗꯒꯤ ꯉꯔꯥꯡ ꯂꯧꯈꯤꯕ ꯆꯨꯍꯤꯁꯤꯡꯗꯣ ꯃꯗꯨꯒꯤ ꯃꯃꯜ ꯁꯦꯜꯗꯣ ꯍꯧꯖꯤꯛ ꯈꯔ ꯄꯤꯔꯝꯃꯨ꯫ ꯂꯧꯁꯤꯡꯒꯤ ꯋꯥꯉꯥꯡꯗꯨ ꯇꯥꯔꯒ ꯂꯧꯍꯩꯅꯁꯨ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣꯗ ꯏꯇꯥꯎꯅ ꯄꯨꯔꯛꯄ ꯆꯨꯍꯤꯗꯨꯗꯤ ꯂꯐꯨ ꯆꯅꯥꯡ ꯃꯍꯤꯅ ꯁꯥꯕꯅꯤ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯑꯩꯁꯨ ꯅꯉꯣꯟꯗꯒꯤ ꯑꯩꯒꯤ ꯊꯨꯝꯒꯤ ꯁꯦꯜ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯑꯩꯒꯤ ꯊꯨꯝꯒꯤ ꯁꯦꯜ ꯄꯤꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯂꯧꯍꯩ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯥꯅꯔꯕꯒꯤ ꯃꯇꯨꯡꯗ ꯁꯦꯜ ꯑꯃꯠꯇ ꯄꯤꯅꯔꯒꯨꯝꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯄꯨꯔꯛꯂꯤꯕ ꯆꯨꯍꯤ ꯑꯃꯁꯨꯡ ꯊꯨꯝ ꯑꯅꯤꯗꯨ ꯑꯁꯥꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯁꯥꯅꯕꯗꯒꯤ ꯁꯦꯡꯗꯣꯛꯅꯔꯦ꯫ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯂꯧꯍꯩ ꯑꯅꯤꯗꯨ ꯁꯤꯡꯕ ꯑꯃꯁꯨꯡ ꯍꯩꯕ ꯃꯥꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯈꯤ꯫ ꯃꯃꯩ ꯊꯪꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯁꯛ ꯇꯥꯛꯅꯔꯗꯨꯅ ꯃꯔꯨꯞ ꯁꯥꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯁꯥꯅꯕ ꯍꯧꯔꯦꯗꯣ꯫ ꯂꯧꯁꯤꯡꯅ ꯂꯧꯍꯩꯗ, ꯏꯇꯥꯎ, ꯑꯩꯒꯤ ꯃꯤꯡ ꯂꯧꯁꯤꯡ ꯀꯧꯏ ꯍꯥꯏꯅ ꯁꯛ ꯇꯥꯛꯂꯦ꯫ ꯑꯗꯨꯒ ꯂꯧꯍꯩꯅꯁꯨ ꯂꯧꯁꯤꯡꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯧꯍꯩ ꯀꯧꯏ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯅꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯔꯨꯞ ꯁꯥꯅꯔꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯤꯟꯅꯈ꯭ꯔꯦ꯫ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯂꯧꯍꯩ ꯑꯅꯤꯗꯣ ꯃꯔꯨꯞ ꯍꯦꯛ ꯁꯥꯅꯈꯤꯕꯒꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯀꯔꯝꯕ ꯊꯕꯛ ꯎꯄꯥꯏ ꯇꯧꯔꯒ ꯁꯦꯜ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯈꯟꯅꯕ ꯍꯧꯔꯝꯃꯤ꯫ ꯂꯧꯁꯤꯡꯅ ꯂꯧꯍꯩꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯂꯧꯍꯩ, ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯦ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯎꯇꯣꯡ ꯑꯍꯥꯡꯕ ꯑꯃꯈꯛ ꯊꯤꯔꯁꯤ꯫ ꯑꯗꯨꯒ ꯎꯇꯣꯡꯗꯣ ꯃꯤ ꯀꯌꯥ ꯄꯨꯟꯗꯕ ꯁꯍꯔꯁꯤꯒꯤ ꯃꯇꯥꯏꯋꯥꯏꯗ ꯌꯣꯜꯂꯁꯤ꯫ ꯎꯇꯣꯡ ꯂꯩꯕ ꯂꯥꯛꯄ ꯃꯤꯗꯨꯗ ꯎꯇꯣꯡꯁꯤꯒꯤ ꯃꯃꯤꯡꯁꯤ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡ ꯍꯥꯏꯅ ꯀꯧꯔꯁꯤ꯫ ꯂꯩꯕ ꯂꯥꯛꯂꯤꯕ ꯃꯤꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯎꯇꯣꯡꯁꯦ ꯃꯁꯤ ꯂꯪꯕ ꯃꯇꯝꯗ ꯃꯤ ꯑꯃꯍꯦꯛꯇ ꯊꯣꯛꯀꯅꯤ꯫ ꯃꯤꯗꯨ ꯎꯇꯣꯡ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯁꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯤ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯒ ꯂꯩꯒꯗꯕꯅꯤ꯫ ꯎꯇꯣꯡ ꯂꯩꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯣ ꯃꯥꯅ ꯃꯤ ꯊꯣꯛꯍꯜꯂꯨ ꯍꯥꯏꯔꯛꯂꯕꯗꯤ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛꯅ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯎꯇꯣꯡꯗꯨ ꯂꯪꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯤ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯎꯇꯣꯡꯗꯨ ꯂꯪꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯏꯇꯥꯎꯒꯤ ꯆꯥꯎꯔꯥꯛꯄ ꯆꯍꯤ ꯑꯃꯁꯨꯡ ꯁꯛꯐꯝꯗꯣ ꯃꯗꯨ ꯌꯦꯡꯂꯒ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯃ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯎꯇꯣꯡꯗꯣ ꯂꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯏꯇꯥꯎꯅ ꯎꯇꯣꯡꯗꯨ ꯄꯥꯏꯔꯒ ꯅꯅꯥꯏ ꯑꯩꯍꯥꯛ ꯊꯣꯛꯆꯔꯛꯂꯦ, ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯗꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯤꯅꯥꯏꯗꯨꯅ ꯎꯇꯣꯡꯁꯦ ꯂꯩꯒꯦ ꯍꯥꯏꯔꯅꯤ꯫ ꯑꯗꯨꯒ ꯎꯇꯣꯡꯁꯤꯒꯤ ꯃꯃꯜꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤ ꯈꯟꯅꯔꯁꯤ꯫ ꯂꯧꯁꯤꯡꯒꯤ ꯋꯥꯐꯝꯗ ꯂꯧꯍꯩꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯕꯒꯤ ꯃꯇꯨꯡ ꯂꯧꯍꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ ꯏꯇꯥꯎ ꯂꯧꯁꯤꯡ, ꯎꯄꯥꯏꯗꯨ ꯌꯦꯡꯂꯒ ꯑꯩꯈꯣꯏꯅꯤꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯎꯄꯥꯏꯗꯨꯗ ꯑꯩꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔꯇꯪꯗꯤ ꯍꯥꯏꯒꯦ꯫ ꯎꯇꯣꯡꯗꯨ ꯁꯍꯔꯗ ꯌꯣꯟꯕꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯁꯍꯔꯗꯗꯤ ꯃꯤ ꯌꯥꯝꯅ ꯀꯨꯡꯕꯅꯤꯅ ꯑꯩꯍꯥꯛꯀꯤ ꯂꯣꯠꯐꯝꯁꯨ ꯂꯩꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕꯗꯨꯁꯨ ꯃꯤ ꯌꯥꯝꯅ ꯀꯨꯡꯕꯅꯤꯅ ꯈꯪꯅꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯊꯧꯔꯥꯡꯗꯣ
ꯑꯔꯥꯞꯄ ꯈꯨꯡꯒꯪꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯝꯅ ꯂꯩꯕ ꯀꯩꯊꯦꯜ ꯃꯆꯥ ꯑꯁ꯭ꯋꯥꯏꯗ ꯍꯦꯛꯇꯃꯛ ꯇꯧꯔꯁꯤ꯫ ꯍꯣꯔꯦꯟ ꯑꯩꯅ ꯅꯥꯔꯛ ꯑꯃꯗ ꯂꯣꯠꯂꯤꯉꯩ ꯃꯇꯝꯗ ꯏꯇꯥꯎꯅ ꯎꯇꯣꯡꯗꯣ ꯃꯤ ꯑꯃ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯅ ꯂꯣꯠꯂꯤꯕ ꯃꯐꯝꯗꯨꯗ ꯂꯪꯁꯤꯜꯂꯛꯎ꯫ ꯑꯩꯅ ꯎꯇꯣꯡꯗꯨ ꯄꯥꯏꯔꯒ ꯑꯩꯍꯥꯛ ꯊꯣꯛꯆꯔꯛꯂꯦ꯫ ꯑꯁꯨꯝ ꯍꯥꯏꯔꯒ ꯊꯣꯔꯛꯀꯦ꯫ ꯀꯔꯤꯒꯨꯝꯕ ꯎꯇꯣꯡ ꯂꯧꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯎꯇꯣꯡ ꯍꯨꯟꯕꯗ ꯊꯣꯔꯛꯂꯤꯕ ꯃꯤ ꯑꯁꯤꯁꯨ ꯄꯤꯌꯨꯒ ꯍꯥꯏꯔꯛꯂꯕꯗꯤ ꯏꯇꯥꯎ ꯂꯧꯁꯤꯡꯅ ꯃꯤꯗꯤ ꯍꯥꯞꯄ ꯌꯥꯗꯦ ꯍꯥꯏꯕꯤꯒꯗꯕꯅꯤ꯫ ꯃꯤꯗꯤ ꯑꯩꯍꯥꯛꯀꯤ ꯑꯣꯏꯍꯧꯔꯒꯦ꯫ ꯅꯍꯥꯛꯀꯤꯗꯤ ꯎꯇꯣꯡꯁꯤ ꯂꯪꯂꯒ ꯊꯣꯔꯛꯀꯗꯕ ꯃꯤꯁꯤꯡꯗꯨ ꯑꯣꯏꯔꯣ꯫ ꯎꯇꯣꯡꯁꯤ ꯅꯍꯥꯛꯅ ꯂꯧꯈ꯭ꯔꯕꯗꯤ ꯑꯩꯒꯤꯗꯤ ꯃꯤ ꯂꯩꯔꯔꯣꯏ꯫ ꯅꯍꯥꯛꯀꯤꯗꯤ ꯃꯤ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯊꯣꯔꯛꯂꯒꯅꯤ ꯍꯥꯏꯅ ꯈꯨꯝꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯃꯜꯗꯤ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯈꯥꯎꯖꯥꯎ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯁꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯂꯧꯍꯩ ꯑꯅꯤꯗꯣ ꯊꯧꯔꯥꯡꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯂꯧꯍꯩ ꯑꯅꯤ ꯃꯈꯣꯏꯅꯤ ꯅꯤꯡꯊꯤꯅ ꯐꯖꯔꯕ ꯁꯅꯥ ꯃꯆꯨꯒꯤ ꯎꯇꯣꯡ ꯑꯃꯈꯛ ꯊꯤꯔꯝꯃꯤ꯫ ꯎꯇꯣꯡꯗꯨ ꯄꯨꯔꯒ ꯃꯈꯣꯏ ꯈꯨꯡꯒꯪ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯇ ꯂꯩꯖꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯑꯄꯪꯕ ꯅꯨꯄꯥ ꯑꯃꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯊꯨꯡꯂꯨꯔꯦ꯫ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯂꯧꯍꯩ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯔꯕꯒꯤ ꯃꯇꯨꯡ ꯎꯇꯣꯡꯗꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯌꯣꯜꯂꯁꯤ ꯍꯥꯏꯅ ꯌꯥꯅꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯎꯇꯣꯡꯗꯨ ꯐꯤ ꯑꯉꯧꯕ ꯐꯖꯕ ꯑꯃꯅ ꯃꯈꯥꯗ ꯊꯥꯔꯒ ꯃꯊꯛꯇ ꯐꯤ ꯑꯃꯨꯕ ꯑꯃꯈꯛꯅ ꯅꯤꯡꯊꯤꯅ ꯈꯨꯝꯖꯤꯜꯂꯒ ꯂꯧꯁꯤꯡꯅ ꯌꯣꯟꯕ ꯍꯧꯔꯝꯃꯤ꯫ ꯂꯧꯍꯩꯁꯨ ꯃꯣꯡꯁꯣꯡꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤ ꯀꯅꯥꯃꯠꯇ ꯎꯍꯟꯗ ꯂꯦꯞꯂꯒ ꯂꯩ꯫ ꯃꯤ ꯍꯦꯛ ꯂꯥꯛꯄꯒ ꯑꯃꯨꯛ ꯂꯣꯠꯂꯤ, ꯃꯤ ꯂꯩꯇ꯭ꯔꯒꯅ ꯑꯃꯨꯛ ꯍꯦꯛ ꯍꯦꯛ ꯂꯦꯞꯈꯠꯂꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯑꯄꯪꯕ ꯅꯨꯄꯥꯗꯨ ꯂꯥꯛꯄ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯝꯕꯤꯗ ꯃꯤ ꯈꯔ ꯈꯔ ꯂꯥꯛꯅꯕ ꯎꯔꯛꯈꯤ꯫ ꯂꯝꯕꯤ ꯆꯠꯄꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤ ꯄꯣꯠꯅꯣ ꯌꯣꯜꯂꯤꯕꯗꯨꯕꯨ ꯍꯥꯏꯅ ꯍꯪꯅꯔꯝꯃꯤ꯫ ꯂꯧꯁꯤꯡꯅ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡꯅꯤ, ꯃꯃꯜꯅ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃꯈꯛ ꯄꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯔꯥꯞꯄꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ, ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯒꯨꯝꯕ ꯑꯣꯏꯕ ꯇꯥꯏ ꯍꯥꯏꯅꯗꯨꯅ ꯉꯥꯡꯅꯔꯒ ꯑꯁꯨꯝ ꯆꯠꯅꯈꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅꯗꯤ ꯂꯩꯔꯒ ꯑꯃꯨꯛꯇꯪꯕꯨ ꯌꯦꯡꯅꯤꯡꯉꯤ, ꯃꯃꯜ ꯇꯥꯡꯕꯒꯤ ꯋꯥꯅꯤ ꯍꯥꯏꯅꯕꯁꯨ ꯃꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯂꯝꯕꯤ ꯆꯠꯄꯁꯤꯡꯅ ꯉꯥꯡꯅꯕ ꯋꯥꯗꯨ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯅ ꯇꯥꯔꯦ꯫ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯦꯡꯂꯒꯦ, ꯂꯩꯔꯨꯔꯒꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯁꯦꯜ ꯈꯥꯎꯖꯥꯎ ꯑꯃꯈꯛ ꯄꯨꯔꯒ ꯃꯍꯥꯛ ꯂꯧꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯈꯥꯎꯖꯥꯎ ꯄꯥꯏꯕ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥꯗꯨ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯂꯧꯍꯩ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯇꯣꯡꯗꯨ ꯌꯣꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨ ꯂꯧꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯅ ꯐꯤ ꯑꯉꯥꯡꯕ ꯑꯃꯅ ꯃꯈꯥꯗ ꯊꯥꯔꯒ ꯐꯤ ꯑꯃꯨꯕ ꯑꯃꯈꯛꯅ ꯅꯤꯡꯊꯤꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯤꯕ ꯄꯣꯠ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯧꯁꯤꯡꯗ ꯍꯪꯂꯛꯂꯝꯃꯤ, "ꯃꯍꯥꯁꯣꯏ, ꯑꯗꯣꯝꯅ ꯌꯣꯟꯕꯤꯔꯤꯕ ꯄꯣꯠꯁꯛꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ?" ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯪꯗꯨ ꯂꯧꯁꯤꯡꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯕꯒ ꯂꯣꯏꯅꯅ ꯅꯨꯄꯥꯗꯨꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯤꯡꯂꯦꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯊꯧꯖꯥꯜ ꯍꯩꯔꯕ ꯃꯔꯨꯞ, ꯑꯩꯍꯥꯛꯅ ꯌꯣꯟꯖꯔꯤꯕ ꯄꯣꯠꯁꯛꯁꯦ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡ ꯀꯧꯏ꯫ ꯃꯃꯜꯗꯤ ꯊꯣꯏꯅ ꯌꯥꯝꯕ ꯅꯠꯇꯦꯗ꯫ ꯑꯩꯍꯥꯛꯇꯕꯨ ꯇꯉꯥꯏ ꯐꯗꯕ ꯁꯦꯜꯒꯤ ꯑꯆꯤꯟꯕ ꯈꯔ ꯂꯩꯕꯗꯒꯤ ꯌꯣꯟꯅꯤꯡꯗ ꯌꯣꯜꯂꯤꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯂꯥꯏꯒꯨꯝꯅ ꯂꯥꯠꯅꯔꯤꯕꯅꯤ꯫ ꯎꯇꯣꯡꯁꯤ ꯅꯅꯥꯏ ꯑꯩꯅ ꯌꯣꯟꯅꯕꯒꯤꯗꯃꯛ ꯌꯨꯝꯗꯒꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯅꯃꯛ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯅ ꯂꯥꯎꯅ ꯍꯧꯔꯤꯕꯅꯤ." ꯂꯧꯁꯤꯡꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡ ꯅꯨꯄꯥꯗꯨ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯧꯁꯤꯡꯗ ꯍꯥꯏꯔꯛꯏ, "ꯑꯗꯣꯝꯅ ꯈꯨꯝꯕꯤꯔꯤꯕ ꯐꯤꯁꯦ ꯑꯃꯨꯛꯇꯪ ꯍꯥꯡꯗꯣꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯄꯣꯠꯁꯛꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ." ꯂꯧꯁꯤꯡꯅ ꯎꯇꯣꯡꯗꯨ ꯈꯨꯝꯂꯤꯕ ꯐꯤꯗꯨ ꯑꯃꯨꯛꯇꯪ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯔꯨꯞ ꯌꯦꯡꯕꯤꯌꯨ, ꯑꯩꯅ ꯌꯣꯟꯖꯔꯤꯕ ꯎꯇꯣꯡꯁꯦ ꯃꯁꯤꯅꯤ, ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡ ꯍꯥꯏꯔꯤꯕꯁꯦ꯫ ꯇꯁꯦꯡꯅꯃꯛ ꯎꯇꯣꯡꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯤ ꯑꯃꯍꯦꯛꯇ ꯊꯣꯛꯍꯟꯕ ꯌꯥꯏ꯫ ꯑꯗꯨꯒ ꯊꯣꯔꯛꯂꯤꯕ ꯃꯤꯗꯣ ꯎꯇꯣꯡꯁꯤꯒꯤ ꯃꯄꯨꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯕꯁꯨ ꯑꯗꯨꯝ ꯌꯥꯅꯤ꯫ ꯑꯩꯍꯥꯛꯀꯤꯗꯤ ꯎꯇꯣꯡꯁꯤꯅ ꯊꯣꯛꯍꯜꯂꯛꯄ ꯃꯤꯅꯥꯏꯁꯤꯡꯁꯦ ꯌꯥꯝꯃꯟꯈꯤꯕꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯩꯁꯤꯜꯂꯛꯇꯕꯗꯒꯤ ꯑꯆꯧꯕ ꯑꯋꯥꯕ ꯑꯃꯈꯛ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃ ꯄꯤꯕ ꯉꯝꯕ ꯃꯤꯑꯣꯏꯗ ꯎꯇꯣꯡꯁꯦ ꯌꯣꯟꯒꯗꯧꯔꯤꯕꯅꯤ." ꯂꯧꯁꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ
ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯄꯪꯕ ꯅꯨꯄꯥꯗꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯎꯇꯣꯡꯗꯨ ꯂꯩꯔꯒ ꯃꯌꯨꯝꯗ ꯄꯨꯔꯒꯦ ꯈꯜꯂꯦ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯎꯇꯣꯡꯁꯦ ꯑꯩꯍꯥꯛ ꯂꯩꯖꯔꯒꯦ꯫ ꯑꯗꯣꯝꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯟꯐꯝꯗꯣ ꯃꯗꯨꯁꯨ ꯄꯤꯖꯔꯒꯦ꯫ ꯑꯩꯍꯥꯛꯀꯤꯗꯤ ꯃꯤ ꯌꯥꯝꯅ ꯇꯥꯡꯖꯩ꯫ ꯏꯃꯨꯡꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤꯇꯅꯤ ꯂꯩꯖꯔꯤꯕꯁꯦ꯫ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤꯗꯤ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯃꯗꯤ ꯌꯨꯝ ꯁꯪꯕꯤꯅꯕ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯉꯥꯏꯐꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯇꯣꯡꯁꯤ ꯇꯁꯦꯡꯅꯃꯛ ꯃꯤ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯃꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯎꯠꯄꯤꯕ ꯇꯥꯔꯦ꯫ ꯂꯧꯁꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ ꯃꯔꯨꯞ, ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡꯅꯤ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛ ꯍꯧꯖꯤꯛꯃꯛ ꯎꯠꯆꯔꯒꯦ꯫ ꯑꯗꯨꯕꯨ ꯃꯔꯨꯞ, ꯑꯩꯍꯥꯛꯅ ꯎꯇꯣꯡꯁꯤ ꯂꯪꯕꯗ ꯊꯣꯔꯛꯄ ꯃꯤꯗꯨꯗꯤ ꯑꯩꯍꯥꯛꯀꯤ ꯑꯣꯏꯖꯕ ꯇꯥꯔꯦ꯫ ꯃꯔꯝꯗꯤ ꯃꯔꯨꯞꯅ ꯎꯇꯣꯡꯁꯤ ꯂꯩꯗ꯭ꯔꯤꯉꯩꯗ, ꯍꯥꯏꯕꯗꯤ ꯎꯇꯣꯡꯁꯤ ꯑꯩꯒꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯄ ꯃꯤꯅꯤ꯫ ꯂꯧꯁꯤꯡꯒꯤ ꯋꯥꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯁꯨ ꯌꯥꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯧꯁꯤꯡꯅ ꯃꯍꯥꯛꯀꯤ ꯎꯇꯣꯡ ꯃꯇꯦꯛꯇꯨ ꯃꯈꯨꯠꯅ ꯅꯤꯡꯊꯤꯅ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯎꯇꯣꯡꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯍꯦ ꯎꯇꯣꯡ, ꯅꯍꯥꯛꯅ ꯍꯧꯖꯤꯛꯃꯛ ꯑꯩꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯕ, ꯑꯩꯍꯥꯛꯀ ꯆꯍꯤ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃꯈꯛ ꯊꯣꯛꯍꯟꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯎꯇꯣꯡꯗꯨ ꯉꯁꯥꯏꯒꯤ ꯂꯧꯍꯩꯅ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡꯗꯨ ꯇꯝꯅ ꯃꯤ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯧꯍꯩꯅ ꯎꯇꯣꯡꯗꯨ ꯄꯥꯏꯔꯒ ꯅꯅꯥꯏ ꯑꯩꯍꯥꯛ ꯊꯣꯛꯆꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯣꯡꯁꯣꯡꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛ ꯎꯇꯣꯡꯗꯨ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯧꯁꯤꯡꯗ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁꯦꯜ ꯈꯥꯎꯖꯥꯎꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯎꯇꯣꯡꯗꯨ ꯇꯥꯞ ꯂꯧꯔꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯄꯪꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯂꯧꯁꯤꯡ ꯑꯃꯗꯤ ꯂꯧꯍꯩ ꯑꯅꯤꯗꯨ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯂꯧꯍꯩ ꯃꯈꯣꯏꯅꯤꯅ ꯎꯇꯣꯡ ꯌꯣꯟꯕꯗ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯊꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯅ ꯎꯇꯣꯡꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯀꯧꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯍꯥꯏ ꯅꯨꯄꯤ, ꯌꯦꯡꯉꯨ, ꯎꯇꯣꯡꯁꯦ ꯃꯤ ꯊꯣꯛꯄ ꯎꯇꯣꯡꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏ ꯑꯅꯤꯗ ꯂꯩꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯔꯨꯞ ꯂꯩꯔꯝꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯂꯩꯔꯔꯣꯏꯗꯕꯅꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯤ ꯎꯇꯣꯡꯁꯦ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇ ꯀꯣꯏꯔꯨꯁꯤ꯫ ꯑꯗꯨꯒ ꯂꯧꯕꯨꯛꯇ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯁꯤꯁꯨ ꯐꯥꯟꯗꯣꯛꯅꯕ ꯃꯤ ꯑꯃ ꯊꯣꯛꯍꯟꯒꯦ ꯌꯦꯡꯉꯨ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯄꯨꯔꯛꯄꯅꯤ ꯈꯟꯅ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯎꯇꯣꯡꯗꯨꯒꯤ ꯋꯥꯔꯤ ꯂꯤꯅꯔꯒ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯈ꯭ꯔꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯊꯣꯛꯂꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯂꯧꯕꯨꯛꯇ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡꯗꯨ ꯑꯃꯨꯕ ꯐꯤ ꯑꯃꯈꯛꯅ ꯅꯤꯡꯊꯤꯅ ꯌꯣꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯔꯒ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯄꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ, ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯈ꯭ꯔꯦꯗꯀꯣ ꯍꯥꯏꯅ ꯍꯪꯅꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯂꯧꯕꯨꯛ ꯃꯥꯏꯀꯩꯔꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯧꯕꯨꯛ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛ ꯁꯪ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯜꯂꯤ, ꯑꯩꯒꯤ ꯂꯧꯕꯨꯛꯁꯦ ꯅꯥꯄꯤ ꯁꯤꯡꯅꯥꯡꯅ ꯏꯍꯧ ꯍꯧꯖꯤꯜꯂꯦꯗꯣ꯫ ꯑꯗꯨꯅ ꯂꯧꯕꯨꯛ ꯑꯁꯤꯕꯨꯁꯨ ꯌꯦꯡꯁꯤꯟꯅꯕ, ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜꯕꯨꯁꯨ ꯁꯪꯅꯕ ꯑꯍꯜ ꯈꯔ ꯑꯣꯏꯁꯤꯜꯂꯛꯂꯕ ꯅꯨꯄꯥ ꯑꯃꯗꯤ ꯎꯇꯣꯡꯁꯤꯗꯒꯤ ꯊꯣꯛꯍꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡꯗꯨ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯎꯇꯣꯡꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯍꯦ ꯎꯇꯣꯡ, ꯅꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯔꯕ, ꯂꯧꯎ ꯁꯤꯡꯎ ꯎꯕ ꯍꯩꯒꯗꯕ, ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯥ ꯑꯃꯈꯛ ꯊꯣꯛꯍꯟꯒꯗꯕꯅꯤꯀꯣ꯫ ꯅꯍꯥ ꯄꯥꯈꯪꯒꯗꯤ ꯊꯣꯛꯍꯟꯕ ꯌꯥꯗꯦ, ꯍꯌꯦꯡ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯧꯕꯨꯛꯇꯨꯒꯤ ꯅꯥꯀꯜ ꯑꯃꯗ ꯂꯩꯕ ꯈꯣꯡꯕꯥꯟ ꯑꯃꯒꯤ ꯃꯣꯡꯁꯣꯡ ꯑꯃꯗ ꯎꯇꯣꯡꯗꯨ ꯁꯠ लाउना ꯂꯪꯁꯤꯟꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯣꯡꯁꯣꯡꯗꯨꯗ ꯃꯈꯣꯡ ꯍꯥꯝꯂꯒ ꯂꯩꯔꯝꯕ ꯑꯍꯜ ꯑꯃꯒꯤ ꯃꯅꯪꯒꯜꯗ ꯎꯇꯣꯡꯗꯨ ꯇꯨꯞ ꯂꯥꯎꯅ ꯄꯥꯜꯂꯨꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯡ ꯍꯥꯝꯂꯒ ꯂꯩꯔꯝꯕ ꯑꯍꯜꯗꯨ ꯄꯥꯈꯠꯄꯣꯏ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯎꯇꯣꯡꯗꯨꯅ ꯄꯥꯟꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯁꯥꯎꯅꯤꯡꯕꯅ ꯃꯍꯥꯛ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯣꯡ ꯍꯥꯝꯂꯝꯕ ꯑꯍꯜꯗꯨ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯎꯇꯣꯡꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯊꯣꯔꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ, ꯀꯅꯥꯅꯣ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ? ꯃꯤꯅ ꯈꯣꯡ ꯍꯥꯝꯂꯤꯉꯩꯁꯤꯗ ꯋꯥꯈꯣꯛꯅ ꯊꯣꯝꯂꯛꯂꯤꯕꯁꯦ ꯈꯪꯒꯅꯤ, ꯉꯁꯤꯗꯤ ꯏꯒꯨꯟ ꯈꯪꯍꯟꯒꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ
ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯎꯇꯣꯡ ꯄꯥꯏꯔꯒ ꯁꯥꯎꯅ ꯂꯥꯛꯂꯤꯕ ꯑꯍꯜꯗꯨ ꯃꯍꯥꯛꯀꯤ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯎꯅ ꯂꯥꯛꯂꯤꯕ ꯑꯍꯜꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯑꯍꯜ, ꯀꯩꯗꯧꯔꯦ? ꯍꯦꯛ ꯊꯣꯔꯛꯄꯒ ꯁꯥꯎꯔꯤꯕꯗꯤ ꯀꯩꯗꯧꯔꯦ? ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ, ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤꯗ꯫ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯒ ꯑꯩꯈꯣꯏꯗ ꯅꯅꯤꯡ ꯇꯧꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯝꯗꯨꯗ ꯂꯩꯒꯗꯕꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ꯫ ꯊꯣꯏꯅ ꯋꯥꯔꯣꯏꯗ, ꯁꯥꯎꯅꯨ ꯁꯥꯎꯅꯨ." ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜꯗꯨ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯊꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯒꯠꯂꯝꯃꯤ꯫ ꯑꯍꯜꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯪꯒꯤꯗꯨ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯅꯠꯇꯦ, ꯑꯩꯅ ꯈꯣꯡ ꯍꯥꯝꯂꯤꯉꯩꯗ ꯅꯪꯅ ꯋꯥꯈꯣꯡꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕ꯭ꯔꯥ? ꯅꯪ ꯈꯪꯒꯅꯤ, ꯂꯩꯀꯥꯏ ꯇꯥꯛꯂꯒ ꯉꯁꯤꯗꯤ ꯅꯪ ꯃꯇꯤꯛ ꯆꯥꯅ ꯋꯥꯔꯛꯀꯦ꯫ ꯅꯍꯥꯛ ꯆꯦꯟꯕ ꯌꯥꯔꯣꯏ, ꯃꯤ ꯍꯥꯠꯀꯦ ꯇꯧꯕꯒꯤ ꯗꯟꯗꯤ ꯆꯞ ꯆꯥꯅ ꯄꯤꯒꯅꯤ." ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯊꯣꯏꯅ ꯇꯥꯔꯨꯕ ꯇꯧꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯦ, ꯀꯔꯤꯅꯣ ꯑꯍꯜ, ꯑꯁꯨꯛ ꯐꯤꯡꯂꯤꯕꯗꯨꯕꯣ? ꯑꯩꯍꯥꯛꯁꯤ ꯅꯍꯥꯛꯀꯤ ꯅꯕꯨꯡꯉꯣꯅꯤ꯫ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡꯁꯤꯅ ꯂꯪꯕꯗ ꯊꯣꯔꯛꯄ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯅꯪ ꯃꯄꯨ ꯃꯁꯛ ꯈꯪꯗꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ? ꯂꯥꯜꯂꯦ ꯍꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯍꯜ ꯅꯪ ꯑꯩꯒꯤꯗ ꯃꯤꯅꯥꯏ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯄꯨꯜꯂꯒ ꯊꯝꯒꯗꯧꯔꯤꯕꯅꯤ, ꯈꯪꯂꯕ꯭ꯔꯥ?" ꯃꯁꯤꯗꯒꯤꯗꯤ ꯑꯍꯜ ꯑꯗꯨꯅꯁꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯋꯥꯈꯣꯛꯅ ꯊꯣꯝꯂꯒ ꯍꯥꯠꯀꯦ ꯇꯧꯏ, ꯑꯗꯨꯒ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯗ ꯐꯨꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯎꯇꯣꯡꯅ ꯊꯣꯛꯍꯟꯕ ꯃꯤꯅꯥꯏ ꯃꯥꯅꯁꯨ ꯃꯄꯨ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯁꯤꯡꯅꯕ ꯍꯥꯏꯗꯨꯅ ꯐꯨꯒꯦ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯍꯜꯗꯨꯕꯨ ꯐꯥꯔꯒ ꯄꯨꯜꯂꯒ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒ ꯌꯥꯝꯅ ꯀꯟꯅ ꯈꯠꯅꯔꯛꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯥꯔꯦ꯫ ꯑꯗꯨꯒ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗ ꯑꯆꯨꯝ ꯑꯔꯥꯟ ꯂꯦꯞꯊꯣꯛꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯂꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯐꯝꯗꯨ ꯂꯩꯀꯥꯏꯅ ꯋꯥꯌꯦꯟꯕ ꯉꯝꯗꯕꯗꯒꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗ ꯋꯥꯌꯦꯜꯂꯁꯤ ꯍꯥꯏꯅꯔꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯒꯗꯤ ꯃꯈꯣꯏꯅ ꯈꯠꯅꯕꯒꯤ ꯋꯥꯐꯝꯗꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗ ꯇꯝꯂꯦ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯋꯥꯌꯦꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯈꯠꯅꯕꯒꯤ ꯃꯔꯝꯁꯤꯡ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯍꯜꯁꯦ ꯑꯩꯒꯤ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡꯅ ꯊꯣꯛꯍꯟꯕ ꯑꯩꯒꯤ ꯃꯤꯅꯥꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯅꯥꯏꯁꯦ ꯑꯩꯉꯣꯟꯗ ꯐꯪꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯎꯇꯣꯡꯁꯦ ꯃꯁꯤ ꯂꯪꯕꯗ ꯃꯤ ꯊꯣꯛꯏ꯫ ꯑꯍꯜꯁꯦ ꯑꯩꯒꯤ ꯎꯇꯣꯡ ꯂꯪꯕꯗ ꯊꯣꯔꯛꯄ ꯑꯍꯜꯅꯤ, ꯏꯅꯤꯡꯊꯧ." ꯑꯁꯨꯝꯅ ꯆꯨꯝꯅ ꯋꯥꯌꯦꯟꯕꯤꯌꯨ ꯍꯥꯏꯔꯗꯨꯅ ꯋꯥꯀꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯅꯁꯨ ꯑꯩꯍꯥꯛꯅ ꯈꯣꯡ ꯍꯥꯝꯂꯤꯉꯩ ꯃꯇꯝꯗ ꯅꯨꯄꯥꯁꯤꯅ ꯄꯥꯏꯔꯤꯕ ꯋꯥꯈꯣꯛꯁꯤꯅ ꯌꯥꯡꯂꯦꯟꯗ ꯊꯣꯝꯂꯒ ꯍꯥꯠꯀꯦ ꯇꯧꯔꯤꯕꯅꯤ, ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯔꯒ ꯆꯨꯝꯅ ꯋꯥꯌꯦꯟꯕꯤꯌꯨ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯅꯨꯄꯥ, ꯅꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯎꯇꯣꯡꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯪꯉꯨ꯫ ꯃꯗꯨꯗ ꯃꯤ ꯊꯣꯛꯍꯟꯕ ꯉꯝꯂꯕꯗꯤ ꯑꯍꯜꯁꯦ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅꯃꯛ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯄꯨꯁꯨ ꯃꯤ ꯊꯣꯛꯍꯟꯕ ꯉꯝꯕ ꯁꯛꯇꯤ ꯂꯩꯔꯕ ꯎꯇꯣꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯄꯨꯊꯣꯛꯄꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯐꯝ ꯑꯃꯁꯨ ꯍꯥꯞꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯗꯨ ꯉꯝꯗ꯭ꯔꯒꯗꯤ ꯗꯟꯗꯤ ꯐꯪꯒꯅꯤꯀꯣ꯫ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯗ ꯅꯍꯥꯛꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ, ꯈꯨꯝꯃꯨ." ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯁꯨ ꯍꯔꯥꯎꯅ ꯌꯥꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯑꯩꯍꯥꯛꯀꯤ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡ ꯑꯁꯤꯅ ꯂꯪꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛ ꯃꯤ ꯊꯣꯛꯍꯟꯒꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯍꯜꯁꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯩꯕꯨꯁꯨ ꯑꯆꯧꯕ ꯐꯝ ꯑꯃꯈꯛ ꯄꯤꯔꯒꯅꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯊꯨꯝꯁꯨ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ." ꯑꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯄꯨꯝꯅꯃꯛ ꯌꯥꯖꯔꯦ." ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡꯗꯣ ꯍꯧꯖꯤꯛꯃꯛ ꯍꯨꯜꯂꯨ꯫ ꯃꯤ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ." ꯑꯗꯨꯗꯒꯤꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯊꯣꯛꯄ ꯎꯇꯣꯡꯗꯨ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯔꯒ, "ꯍꯦ ꯎꯇꯣꯡ, ꯅꯍꯥꯛꯅ ꯍꯧꯖꯤꯛꯃꯛ ꯃꯤ ꯑꯃ ꯊꯣꯛꯍꯟꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯎꯇꯣꯡꯗꯨ ꯀꯣꯅꯨꯡ ꯃꯅꯥꯛꯇ ꯂꯩꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯁꯠ ꯂꯥꯎꯅ ꯂꯪꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯎꯇꯣꯡꯗꯨꯗꯤ ꯁꯛꯇꯤ ꯂꯩꯇꯕ ꯆꯨꯝꯅꯒꯤ ꯋꯥꯈꯣꯛꯅ ꯁꯥꯕ ꯎꯇꯣꯡ ꯑꯣꯏꯕꯅꯤꯅ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯤ ꯊꯣꯔꯛꯑꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫
ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯃꯍꯥꯛꯀꯤ ꯃꯤ ꯊꯣꯛꯄꯤ ꯎꯇꯣꯡꯗꯨ ꯃꯣꯡꯁꯣꯡꯗ ꯅꯤꯡꯊꯧꯀꯤꯕꯗꯒꯤ ꯎꯇꯣꯡꯅ ꯊꯧꯒꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯔꯝꯂꯒꯅꯤ, ꯑꯃꯨꯛꯇꯪ ꯊꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯊꯥꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯣꯡꯁꯣꯡꯗꯨꯗ ꯊꯤꯕ ꯃꯇꯝꯗꯗꯤ ꯎꯇꯣꯡꯗꯨ ꯁꯝꯕꯟ ꯑꯃꯒꯤ ꯃꯔꯛꯇ ꯄꯜꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯗꯤ ꯑꯃꯠꯇꯁꯨ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯗꯨꯕꯨ ꯃꯤ ꯍꯥꯠꯀꯦ ꯇꯧꯕ ꯑꯃꯗꯤ ꯅꯤꯡꯊꯧꯗ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤꯗꯃꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯒ ꯊꯕꯛ ꯁꯨꯍꯟꯕꯒꯤ ꯗꯟꯗꯤ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯕꯨꯅ ꯅꯤꯡꯊꯧꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯉꯁꯥꯏꯒꯤ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯂꯧꯍꯩ ꯑꯅꯤꯗꯨ ꯁꯨꯕ ꯅꯣꯝꯕ ꯇꯟꯖꯔꯕꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯍꯩꯁꯤꯡꯕꯒꯤ ꯒꯨꯟ ꯑꯃ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯄꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅ ꯄꯤꯔꯝꯕ ꯎꯇꯣꯡ ꯌꯣꯟꯕꯒꯤ ꯁꯦꯜ ꯈꯧꯖꯥꯎꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯦꯟꯅꯔꯒ ꯃꯔꯨꯞ ꯁꯥꯟꯅꯔꯒ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯈꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯃꯥ ꯃꯄꯥꯅ ꯂꯟ ꯊꯨꯝ ꯄꯩꯔꯒ ꯊꯝꯕꯤꯔꯝꯕ ꯁꯨꯕ ꯅꯣꯝꯕ ꯍꯩꯇ꯭ꯔꯕ ꯃꯔꯜ ꯃꯊꯨꯝ ꯀꯥꯏꯔꯒ ꯐꯝꯂꯒ ꯆꯥꯔꯒ ꯄꯪꯂꯩꯗ ꯂꯩꯕ ꯑꯄꯪꯕ ꯅꯨꯄꯥꯗꯨꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥꯐꯝꯗ ꯄꯨꯟꯁꯤ ꯋꯥꯅ ꯂꯦꯟꯈꯤ꯫